अहान बदेम न मरु अपडेट खरा थमजगे Nscn Amadi Zuf Jengsui gi lanmi sing oigani haiba thajaba khulai paiba sing gi marakta akan bamong da khuthok nakre nongmai kam nabaki thaudoga sing ase ayupung ni pan ge minute kunthra rom tarakpa matamda Tamenglong district ki Tausem police station na konba NS number 37 gi lambi mapan oiba new Kaipon paida thokibani khuthok nabagi thaudok adu da hojik phawbagi oina maikei animakta asok apani yawbagi paudi phangba ngamdri adum oina mak khuthok nabagi thaudok aduna maram oiraga marak nakpada leiba khunja sing mi paiba pokna ki Amadi National Highway number 37 da gari jathok chasin tawba matam sangna lepki thaudok tofam da AR Amadi police ki kangbu sangsin duna yengsinbagi thabuk Sathakre hairi panbe abadi none district ta numit kharni gi mamang da lalhoba luk masen khuthok nabagi thaudok Thokibaga loinana misimina asok apan kaya yaukibani Nscn Amadi Zuf Jengsui gi lan missing gi marakta toina khut thoknarakpana maram oiraga ngarang none district ki tawdoijang village ta maikei adom gi miyamna khut thoknabagi thaudokpu yaningdaba phongdok tone release kibani maru oina Nscn gi lusingba singna toijang village ta makhoi gi kem hangdorakpadagi mayokta Zuf Jengsui gi kangbuna mafam aduda jelianam gi territory ni haina khanghanbaga loinana attack chatharakibani hairi aduga yamna maru oiba update amaga thamjage hojik pukhau da su kuki refugee singna maitei gi thabak sujaba misam da thabak suringai da nongmai kap tharakhre haina pukhau 360 na phongdokpiri malem gi puari da F-35 kap thabagamba Iran na hanbu oire adusu America gi Iran na amukasu Israel and America anina misang oiraga sidabudi Iran tumlabasu Iran bu thagat loidaba pen na roidaba kana leini sanden da leiba Rivalon Naga village ki Sire Kuki militants sing na hatna buhon naramle amusung mahaki nupi phaduna pukre hairi annan lengrual tangpina Thadorakpa press note amada phongdokpiri Nangi jahas thajin ringaida Donald Trump ki akupa marol hana khangningi EU Iran na Strait of Hormuz blockade tawduna thaw karbar da yamna chawna kaipi ribasi yengsinabagi damak leibak kayada langi jahas thajin bira u haina United States ki President Donald Trump na appeal tawkraba matungda European Union EU gi leibak singna khongthang adu lokhatringaida Trump ki langi mari leinaba plan amasung lan asi karama matamna loishinba yai haibanu chingba akupa marol hana khangningi haina phongdokre Strait of Hormuz asi hangdokhanabagi damak leibak taret kawari shanari haina President Trump na haiki adubu mahangna chungsinaba force ama semba pamba asi kadai fawa khumang chawsin gadawribano haibasi mayek singdri tokhaina Financial Times ki interview amada President Trump na mahaki appeal asida pakhum piraktribadi Military Alliance NATO North Atlantic Treaty Organization gi tungi damak afaba oiroi haina so warning tawki Trump na appeal tawba du da China su yauki adubu China gi oina di Strait of Hormuz ta thaw hondokpagi thabak chathaba yanabagi damak lan hana lepiu haina appeal tawri Trump ki appeal asina maram oiduna European Union gi foreign minister singna unaduna wata na kre maduda Germany gi foreign minister Johann Wadeful na United States amasung Israel na military gi oina thamliba pandam asi karamba tangkakta mapung fare haina lawgadaribano haibadu hana mayek sengna takpa amachangi haina phongdokhi henna mayek sengba wafam kaya ikoina darkar oi haina Wadeful na paumising da phongdokhi masigilan asi NATO gi mari amata leinadi masi NATO gi lan nati NATO asi masagi area da alliance asi ngakthong nabagi damak leibani haina Germany gi Chancellor Friedrich Merz gi spokesperson Stephen Cornelius na phongdokhi Trump na phongdokhi bawa fam adu ekoina tari adu bulana si tawdringai da United States na ekoiga wata na ramba leite maram aduna masi NATO gi natraga German sarkar ga mari leina bahiram natte haina khali haina Cornelius na haiki Estonia gi foreign minister Margus Tasaknan Trump ki lalongi oiba pandam asi karino amasung ma ki plan si karino haibadu Europe ta leiriba US ki allies sing na khangba pami haina phongdokhi US amasung Israel na Iran gi mayokta lan tawba sida Europe ki leba khara khaktana phongna yaningdaba phongdokli atai di pakhum pibada khara cheksin na tawri President Trump na Strait of Hormuz ta jahaz thajilakna ba appeal tawriba mateng macha ama khaktamak nijabani haina phongdokhi Poland gi foreign minister Radek Sikorski na channel ningthina appeal tawbiu haina Trump administration da hodokhi NATO gi khuthang da haijarakpa oirabadi ekhoina American allies singi damak khallaga cheksina wakhal tawrungadabani haina Sikorski na haiki ally amana makhoigi lam natraga security da threat oiri haina khalabadi NATO gi founding treaty gi article mari edu season na bayai haina Poland gi foreign minister asina haiki
Brussels-ta EU-gi foreign minister-singgi mifam haunaba sem sakhibaga iroinana EU-gi foreign policy chief Kaja Kallasna Strait of Hormuz hangdoktuna thamba haibase ekhoigi afaba amani maram aduna Europe-ki maikaidagi ekhoina kari tawba yagani haibadu ekhoina khananaba honabani haina phongdokhi. Israel-gi targeted attack-ta Iran-gi intelligence minister Sire Iran-gi capital Tehran-da ngarang ahing Israeli forces na airstrike tawbada Iran-gi intelligence minister Ismail Khatif hatokre haina Israel-gi defense minister Israel Khasna lauthokre Iran sinba thungna angakpa thodok kaya mathang thorakhigani haina sumangna cheksinwa haikre. Maikai pumna mangna angakpa thodok kaya thorakani amasung ekhoina Iran amasung Lebanon-da base tawba Hezbollah-gi mayokta lan tawba asi kankhalakani haina Kasna phongdokhiba wafam ama media na report tawki. Iran-gi mayokta attack tawbagi chang asi hengalakli Iran-gi intelligence minister Khatitsu ngarang ahing hatokri haina Kasna phongdokhiba wafam ama Times of Israel na quote tawki. Mangna phongdokhiba matung ina mahak amasung Israel-gi Prime Minister Benjamin Netanyahu na Iran-gi senior leader ama hekta ayaba amuk nidraba so hekta hatongnaba Israel Defense Forces IDF da khangankre haidi. Iran-gi intelligence minister asi mahakki leifam chapchana khangdoklaba matungda hatokhibani haina IDF na haiki. Ikuikuidana Iran sinba thungna miyamna protest tawbada protester faba hatokpa amasung Prithivigi mafam kayada Israeli amasung American singi mayokta terrorism-gi thabak chothabada Khatib asi maru oiba thodang lauduna lakhibani. Ing 2022-2023 da makok ningthina kupte haiduna Iranian moral police na faraga custody da hatokhiba Masa Amini kaubi amagi matangda Iran-gi miyamna yamna chawna protest tawbada su Khatif na namthabagi thabak tawki. Iran-gi intelligence ministry asi yamna advance oiba amasung Prithivi sinba thungna maru oiba Israel amasung masagi mot khenaraba Prajagi mayokta law na operation chathabada yamna haiba kangbuni haina IDF na thadokhiba warol amada haiki. Khatib hatokpagi thodok thoklibase Iran-gi Supreme National Security Council-gi Secretary Ali Larijani amasung basis process-gi chief-su hatokpagi thodok thokraba matungdani. Ganga Turel-da hi dongduna chicken biryani charamba taraga mari fakhre. Ganga Turel-da hi amagi mathakta pangthokpa iftar party amada mafam asida Meeoi taraga mari na chicken biryani chaba utpa video ama social media da paksana sandorakhibadagi lining fam ama mangthokpa amasung lining gi oiba wakhal sokhanbagi maral singda makhoi fakhre haina leibapuk punumita official singna phongdokre. BJP Youth Morcha gi city unit chief Rajat Joyce Swalna ningthokaba numita thagalakhiba aiba wakata thabak lokhat lakhibani. Kodwali police station da case ama register tawkre Ganga da hi ama da iftar party ama sinki maduda chicken biryani chaki haina Joyshwalna haiki Sanatan Dharma chatpasingidama Ganga bu yamna luna ningjai leiba asidagi amasung malemgi mafam kayadagi lining balising kayana laishon sing pangthongnaba amasung Ganga gi ising sizinaduna khurumnaba numit khudingi kasi dalai. Asigumba fibam amada Turel asigi mayai hi amada biryani chaba amasung madugi arem khaksing adu ising adu langthokpa adu chapchana chumde masigi thawung asi Hindu singi lining gi wakhal sokhanabagi atamnaba aningba amaga loinana tawba mali haina mangna haiki. Ganga mathakta hi amada Meeoi kangbu amana iftar party ama pangthokpa amasung mayam punba aduda biryani chaba utpa video ama ningthokaba numita paksana sandorakhi haina additional commissioner of police ACP Bijoy Pratap Singhana leibapuk numita haiki. Delhi thongding khaibada nupi ama sikre government ama phampum namukto audit tawnaba orders tawkhre awang Delhi gi Rupa Nagar da leiba khongna satnaba over bridge ama leibapuk gi ektening khaikhibadagi nupi ama sikre thawdo adu Delhi gi Irrigation and Flood Control Minister Parvez Barmana khudakta investigation ama sathanaba order tawkhre nupi ama sikebagi thaktok aduga maral kanana pugani haibadu lepnaba pungni funipan gi manungda finding thagatnaba member ahumna saba committee ama semkhre masi yamna leibak thiba thakdok amani rescue team singna khudakta thabuk laukhatkhi amasung mafam aduda agency pungnamakna amaga tengbang nanaba thabuk tawki hairi.